Loyalam E-PAO Pairiba Kudimapu Hidron Susmitana Namitangi Pau Pizari Ahan Bidak Matu headline. Leingakna Paikaliba Thabak Thoram Kudimak Lalle Hairagadi Loina Lepke Haina CM Nong Thombam Biren Phongdokhrei. Lairaba amadi middle class ki miyoisingda kanaba pigadaba union budget puthokhrei. Kangpopi district ta lam ekar nifumanga rompak chawba lamda tharamba popi pambi sing yanthakrei. Pau sandona pijari. Leingakna Paikaliba Thabak Thoram Kudimak Lalle Hairagadi Loina Lepke Haina CM Nong Thombam Biren Phongdorakli. Miyam gidamak yaifana ba tungi mirolna tangdu leitana lehewna bagi pandamda Leingakna Paikaliba Thabak Thoram Kudimak Lalle Hairagadi Paikaliba Thabak Kudimak Lepke Haina Chief Minister N Biren Phongdokhrei. Wafam asingasi Jawaharlal Nehru Manipur Dance Academy da pangthokiba matam sangna miyamgi thabak tawduna laklaba Manipur gi kachin koya da leriba miyoi shingi mit nakong oheliba pokna fam pakchi gi chahi yankhai farakpagi Golden Jubilee thoramda CM na phongdokhibani. Mahakna makha taraduna politics da changlaktringei mamangda mahaksu paumi ama oiramki matam aduda editorial kalamda mahakna koina chatuna lam economy da sokselapagi matangdasu iraki adobu phimam singasi sokpa henjilakpadagi tungi mirol sing kannana ba politics da changlaktuna thabakaya ama paikhatpa horaki drug ta laichuraba singi damak masing hengalakpadagi kandaba yade haiduna ngasi war on drugs paikhatli paumi oringai matamdasu drugs thingnana ba amadi generation asibu kannana ba wafam kaya ama iki ngasi war on drugs paikhatpa khaknatana mapandagi mitop changsilakpa thingnana ba border fencing phawba tawri tungi mirol na tangdu leitana halehona ba amadi miyamgi yaifanaba Leingakna Paikaliba thabak sing asi Lalle Hairagadi haibira u thabak khodimak lepke haina wafam asi thamki Loina tungi nunga yaifanabagi damak hauzik asi struggle period amani maram aduna miyamgi support chu matautai langa khaktada inthokpiganu aikhoi hauzik ware haiduna khongpham hangumsi lepa leitana aikhoina pamliba pandam adu yawnaba changsinsi haikibaga Loina sagolbu faraga games oina sanarapa ngamliba ipa ipusingi lausing leba wakhalon adu hauziki mirolda tambisi pokna pampauche asi matam sangna miyamgi seba tawbiyu haina yafa paujil piki amadi tawba ngamkhigani haibagi thajabasu lei haiki Lairaba amadi middle class ki miyoisingda kanaba pigadaba union budget puthokhrei. Thangna thangnana Nepalak suba oina Union Finance Minister Nirmala Sitharamanna Union Budget Parliament tak ngasi puthokhrei. Parliament ki chathariba mifamda ngasi Union Finance Minister Sitharamanna Lok Sabha da Union Budget adu puthoki. Ngasi puthokliba budget asigi matangda Minister Sitharamanna thamkiba mahaki warolda chahi amada lupa lakh tarani thoifawagi income lakpa miyoising income tax thibadigi koklagani. Pradhan Mantri Dan Danya Krisi Yojana Hodoknabasu Lauthoki. Scheme asigi matung inna agriculture ki pothok hengat hanba crop diversification amasung sustainable agriculture practice sing hengat hanaba pandam thamli. Masigi mathakta panchayat amasung block level da post harvest storage hengat hanba. Irrigation facility fagat hanba amasung long and short term credit sing marang kaina longmi singda phanghanba yauri scheme asina lebak masigi longmi crore ama henbada kanaba piba ngamlagani pau amagi matung inna ingkumja lising aniga kunmathoi gi February amada Finance Minister Nirmala Sitharamanna ahanba oina paperless budget puthoki amasung matam adudagi hauraga hauji phawada digital oina puthoktuna lakli ngasi Lok Sabha da puthokchingei mamangda ngarang sangsad ki sawa animakta Finance Minister na economic survey puthoki Amaramda Saksam Anganwadi amasung Portion 2.0 scheme gi senfam hengat hanabagi matangdasu minister na phongdokhi scheme asigi matangda aspirational district amasung North East region da leriba angang crore nipan miro minupi amasung angang khomlang pithaklibi mama crore ama henbada chauna kanaba phanghangani haiki Kangpokpi district ta lam ekar nifumanga rompak chawba lamda tharamba popi pambi sing yanthakrei Kangpokpi district ta lam ekar nifumanga rompak chawba lamda tharamba popi pambi sing security force ki personnel sing na yanthatuna manghan khibada chief minister Nongthomam Biren thagatpa phongdorakli Social media da thagalakpa warol amada chief minister N Biren hai Kangpokpi district police CRPF
Forest Department amasung Executive Magistrate yauna apunba kangbu amana ngarang Cycle PS ki manung chana laiba Lungjang Village ki Chingsang da tharamba popi pambi sing adu yanthatuna manghankhibani. Thodok asi ka mari lenana FIR ama lokhatle khongthang asi ain kaina drug lalonba kangbu singna piba achoba chaitheng amani. War on drugs ki khongjang asi mapung fana pandam phangdriba phawba lepalaitana chathaki gani hainasu Chief Minister N Biren makhatana phongdokhi. Amaromda None District Police amasung None amadi Tamenglonggi Forest Department gi officers singi apunwa kangbu amana ngarang None Police Station dagi awangda kilometer 19 rom chalaga leiba Nurathel Village ki chingsangda lam ekar mari henbada tharamba popi pambi sing yanthatuna mangtahan kibani hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Lambigi accident thopagi chang hantarakliba asi miyamna road safety ki matangda khangnarakpadagini haina phongdorakli. Lambi da thokpa accident ye chang khara hantarakliba asi miyamna road safety ki matangda khangnarakpadagini haina Transport Minister Khasim Wasumna phongdokhrei. Wafam asi ngasi Transport Department na senuna National Road Safety Month ki saruk ama oina half marathon amadi fun run lamthabaga mari lenena phongdokhibani. Mahakna makha taraduna hai January tha asi National Road Safety Month haina India pumbada palan tawri masigi manung chana Manipur da su Transport Department na makhal kaya gi thoram pangthoktuna miyamda road safety ki matangda khanghana ba honari. Imphal da natana district khuding da su pangtholiba thoram asida miyamna lambi chatpagi chana kanglon road safety ki matangda mipum tingna khanghana ba honabani. North East ki manungda state asina khaukiba chahi khara asida lambida accident thopagi khara makhaidi hanthai masi miyamna road safety ki chatna kanglong khangnarakpadagini. Nakal amaramda missing yam khalakpagi matung ina gari masing hengalakpana traffic ki volume wangkhalaki. Maram aduna miyamna traffic ki chatna kanglong sen ase inbiu one way no horn zone no parking zone haina thariba niyam sing khangna chapiyo haina mahakna makhata ki. Home guard singi phangpam thokpa hak sing phanghalu haina mangina phangdorakli. Court na thokiba order gi matung ina home guard singi phangpham thokpa hak sing phangalu haina All Manipur Home Guard Welfare Association gi president Yanglem Mangina Marilena basingda takselakli. ZM Holda All Manipur Home Guard Welfare Association amadi Home Guard Welfare Committee na sinduna remembrance of enhancement of payday gi thoranga mari lenana waimangina makhata na hai. Manipur da home guard asi miyo lishing ani khak leirabasu India lenga ki matung inadi masagi oiba ek rule leizaba establishment amani volunteer oina chahi ahum sangdoklaga chahi humpu phawba service tawbe yai. State asidadi police department ga chamanana thabak tawhale. Manipur police ki pay scale asi chada kuntramapan piri adubu home guard ke oinadi chada taramari khaktamak piri. Supreme Court na inkumja lising ani kunda pikiba ruling amagi matung ina Manipur High Court na su ruling adu chananaba order ama amuk thoke. Madugi matung ina home guard singi phampam thokpa thagi senfam hengat hanba retirement benefit scheme thambiba seniority list semba amadi separate command general amagi makhada thabak tawhanba haribasing asi athubada Manipur Leingakna thabakta onthokpiu. Karigumba court ki ruling amaji asi matam chana thabakta onthoktrabadi home guard singna kari tausige haiba khanaragani haiki. Thoram aduga mari lenana thabakta gi potharaba home guard tarani thoi amadi laikhidraba home guard amagi Loina bida lupa lakh amamam khusinaki. Lamgi compensation pithok trabadi National Highway da thabak suribasing February 3 dagi thingzilagani haina JAC na fondorakli. National Highway number 2 pakthokpada sokalaba lam mapu singi pithoktana leiriba compensation gi senfam sing pithok trabadi National Highway asida lambi pakthoknaba chathariba thabak sing lakliba February 3 dagi thingzilagani. Masida toklapa afafatagi tekchak pumba Manipur Leingak amadi DC Competent Authority of Land Acquisition Imphal West na pugadabani haina Joint Action Committee of National Highway 2 Expansion Affected Land Owners sing na phongdorakli. Manipur Press Club ki Kobru Hall da pangthokpa paugi mifam amada wafam asi JAC gi secretary Khomdram Paikhomba na phongdokhibani. Mahakna hai ing kumja lisingani kunithoi da High Court of Manipur gi order amagi matung ina Leingakna Pairiba lamgi mamal hengatna ba arbitration chatlo haiduna direction piraba arbitrator ama appoint tawduna hojik phaba loisindriba arbitration gi process asi athubada loisinduna matamga chanaba compensation PU haikiba laikre adum oinamak ngasi phaba Manipur Leingak amadi DC
Kala Imphal West na pithoktana leiri. Kala Imphal West na process haukraba allotment pibagi thabak haukrabasu structure building mamal oina compensate tawbada amaga manaraktaba amadi depreciation oina kakhiba amount respective mapusing da pithoktana leriba compensation athubada pithokpiyu haina lakliba tang ahum phawgi manungda mari lenaba authorities singna positive oina JAC da paw pirak trabadi mathangi numittagi JAC asina ko liba mafam sing haibadi national highway pakthokpaga mari lenana chathariba thabak sing thingjilagani masida thoklapa afafatagi tekchak pongba Manipur lengak amadi DC Kala Imphal West na pugadabani haiba wafam phongdokhi Jiribam PSK OC Ibotombibu mafam hanjil handuna miyamgi seba amuk hana tawzaba phanganbiyu haina Sinlon Club na phongdorakli Jiribam District Police Station da OC oina thawpur jaramba Inspector Sogapam Ibotombi Singh Jiri lamdagi khunai miyam da thoidokna ahakpa mateng kaya tawbiramba nupa thokna thona phaba misak amani mahaki tawbimal Jiri Prajana kawba leitana ningshingduna lehore haina Sinlon Club ki President Paunam Prem Maiteina thokpa cherol amana phongdorakli Cherol aduna makha taraduna hai mahakpul lengakna ngakpi haiba utpiduna mafamda hanjal hanbiduna miyamgi seba amuk hana tawzaba phanghanbiyu haina Sinlon Club Lamlen Atingbi Jiribamna lengaki pukning chingsilakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arobeda marueba paw amuka hana bizari Leingakna paikaliba thabak tawram khudimak Lalle Hairagadi Loina Lepke haina CM Nongthomba Biren phongdokhrei Lairaba amadi middle class ki miyoshingda kanaba pigadaba union budget puthokhrei Kangpopi district ta lam ekar nifu manga rom park chawba lamda tharamba popi pambi sing yanthakhrei Matang asida Loyalam E-PAO na numitangi paw pibil lozari tabiriba khudimakpu amuka hana khurumjari